ꯐꯣꯔꯦꯁ ꯂꯦꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯂꯝ ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔ 16,000 ꯔꯣꯝ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 15ꯗ ꯈꯣꯞꯆꯤꯟꯅꯈꯤꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯝ ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔ 32.8 ꯌꯥꯎꯔꯦ꯫ ꯌꯨꯅꯤꯌꯟ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯅꯦꯁꯅꯦꯜ ꯒ꯭ꯔꯤꯟ ꯇ꯭ꯔꯥꯏꯕ꯭ꯌꯨꯅꯦꯜꯗ ꯄꯤꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯟꯅ ꯐꯣꯔꯦꯁ ꯂꯦꯟ ꯑꯣꯏꯔꯝꯕꯗꯒꯤ ꯈꯣꯞꯆꯤꯟꯈ꯭ꯔꯕ ꯂꯝꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤ, ꯁꯤꯛꯀꯤꯝ ꯑꯃꯗꯤ ꯒꯋꯥꯒꯤ ꯑꯄꯨꯟꯕ ꯂꯝꯒꯤ ꯄꯥꯛ ꯆꯥꯎꯕꯗꯒꯤ ꯍꯦꯜꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗ ꯂꯩꯉꯥꯛꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯔꯦꯁ ꯂꯦꯟ ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔ 8,903.39 ꯈꯣꯞꯆꯤꯟꯈ꯭ꯔꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ NGTꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯗꯇꯥ ꯑꯁꯤ ꯁꯦꯝꯒꯠꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ NGTꯗ ꯃꯃꯥꯡꯒꯤ ꯆꯌꯣꯜꯗ ꯄꯤꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2023ꯒꯤ ꯃꯥꯔꯆ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 15ꯗ ꯐꯣꯔꯦꯁ ꯂꯦꯟ ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔ 18,000 ꯈꯣꯞꯆꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗ, ꯑꯁꯥꯝ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯆꯟꯗꯤꯒꯔ, ꯆꯠꯇꯤꯁꯒꯔ, ꯗꯥꯗ꯭ꯔꯥ ꯑꯦꯟ ꯅꯒꯔ ꯍꯥꯚꯦꯂꯤ, ꯗꯃꯥꯟ ꯑꯦꯟ ꯗꯤꯌꯨ, ꯀꯦꯔꯂꯥ, ꯂꯛꯁꯗ꯭ꯋꯤꯞ, ꯃꯍꯥꯔꯥꯁꯇ꯭ꯔ, ꯆꯟꯗꯤꯒꯔ, ꯆꯠꯇꯤꯁꯒꯔ, ꯑꯣꯔꯤꯁꯥ, ꯄꯨꯗꯨꯆꯦꯔꯤ, ꯄꯟꯖꯥꯕ, ꯇꯥꯃꯤꯜ ꯅꯥꯗꯨ, ꯇ꯭ꯔꯤꯄꯨꯔꯥ, ꯎꯠꯇꯔꯈꯟꯗ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯓꯥꯔꯈꯟꯗ, ꯁꯤꯛꯀꯤꯝ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ, ꯃꯤꯖꯣꯔꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯥꯎꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯕꯤꯍꯥꯔ, ꯍꯔꯤꯌꯥꯅꯥ, ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ, ꯔꯥꯖꯁꯊꯥꯟ, ꯇꯦꯂꯪꯒꯥꯅꯥ, ꯋꯦꯁꯠ ꯕꯦꯡꯒꯜ, ꯅꯥꯒꯥꯂꯦꯟꯗ, ꯗꯦꯜꯂꯤ, ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯑꯃꯗꯤ ꯂꯗꯥꯈꯀꯤ ꯑꯣꯏꯅ ꯗꯇꯥ ꯁꯕꯃꯤꯠ ꯇꯧꯔꯛꯇ꯭ꯔꯤ꯫ ꯐꯣꯔꯦꯁ ꯂꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯈꯣꯞꯆꯤꯟꯈꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯅ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯥꯔꯆ ꯐꯥꯎꯕꯗ ꯐꯣꯔꯦꯁ ꯂꯦꯟ ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔ 5,160.8 ꯈꯣꯞꯆꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒ ꯍꯦꯛ ꯊꯪꯅꯅ ꯑꯁꯥꯝꯗ ꯂꯝ ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔ 3,710.8 ꯈꯣꯞꯆꯤꯟꯈꯤꯗꯨꯅ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯐꯣꯔꯦꯁ ꯂꯦꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯂꯝ ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔ 32.8 ꯈꯣꯞꯆꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯄꯜꯂꯤ꯫